Manipur Assembly Election 2017 की result lauthokpada Patchoy Assembly Constituency की ओइने नियम लान की हाइबगी matangda mari lainaba singna magi witness amadi che sang sing pikhalaknaba Manipur High Court na khangalak haina NEIDP na phongdorakli amasung sponsorship amadi adoption da puking thaugatuna lamdam asida mama mapa leitaba angang amata leihandana ba hotna si haina Social Welfare Department ki Director Ngangom Utamna phongdokre Mayam Bukurumzari adom na Yengbiribas Impact News ni ay Momoka Salamna hauzik pungza si fawagi maruiba pausing miyam dipizari English singani taraga tareta pangthokiba State Assembly Election ki result lauthokpada Patchoy Assembly Constituency ki oina niyom lan ki haibagi matangda mari lainaba singna magi witness amadi che chang sing pikhalaknaba High Court of Manipur na thokpa cherol amana khangan lakhre panbayai election adugi result lauthokpada Assembly Constituency asigi oina chayet naba kaya laikhre haina NEIDP ki mirep oikhiba S Kunjakishore na Supreme Court ta case ama thangalakibani election counting tawbada aranba pambai season aki haibagi khudam changdam sing mapung phana tha sigi kungam marida court ta khusinna ba thaurang pumba loire haina NEIDP ki sympathizer A okena phongdokre terada laiba S Kunjakishore ki yumda pangthokpa paumi shinga unaba amada oken hai tha sigi taraga marida Manipur High Court na thokiba order asina case asige achumba warishin ama puraklagani haina achepa thajaba thamli mahakna makha taraduna election counting tawbada S Kunjakishore na MLA oiriba AK Mirabai degi vote masing henduna kare haina lauthoguraba matung ngaihak kanaraga Chinnaningai oiba mawongda AK Mirabai na vote masing charmaga taraga mari henduna kare haina RO na lauthorakibani thawong aduda chingnaba leibadagi English singani taraga taret ki April thada Manipur High Court ta case ama thangatlaba matung verdict piba ngamdabadagi English singani taraga nipanda Supreme Court ta case asi amuk hana thaki Supreme Court ki yathang matung inna Manipur High Court na nauna laukhalakliba khongthang asina thodok asigi achumba langla langjin puthokpa ngamlagani haibagi thajaba chap chana leire haina mahakna phongdokhi अखोई मसीगे आरोबीबा अमसुंग मसीदा चेन्नईब पुनमक्से काफपीदना सोनमगी ऑनरेबल हाई कोर्टना मखोय मरान बुथोपिरतना अखोइना मसीदा तमुकेबगी अमसुंग एम कांग्रेस की MLA की नमकता अमर मही नतवा अनि मरता सोनमगी तंगताबा सोनमगी बुथोपिरतना असुंबा मदी खंगनी हाबदो मदो मदुगी नमता अखोइ नवाजबा फोंदोकचबा अदगी याम थुनमक्सु असुमरानदो बुथोपिरकनी हाबगी अपीलदो अदुमसु तोकजगे Sponsorship amadi adoption ta pukning thaugatuna lamdam asida mama mapa leitaba angang amata leihandana ba hotna si haina Social Welfare Department ki Director Ngangom Utamna phongdokre wafam asinga si Social Welfare Department amadi Manipur Judicial Academy ka khusam naduna numit humni gi oiba Child Welfare Committee gi member amadi chairperson singi oiba induction training program ama Chingmairong da laiba Tribal Research Institute ta ngasi haudokhiba aduga mari leinana phongdokibani Director Ngangom Utamna haikibada leibaga sigi apunba mishingi manungda angangna chada nifu oiri phibam asida anganga mari leinaba issue sing pumba leibaga sigi apunba mishingi chada nifu gi issue ni khanna checksinna yengsinba matam oire anganga mari leinaba issue pumba mari leinaba authority singna checksinna nainaba loinana angangi yaifagadaba thabak thauram paikhatpa matam oire mama mapa leijadraba angang singbu hena faba punsirol ama fanghanna ba pandamda mama mapa oijaningba singna ningthina thizillaba matungda sinanaba loinana angang amagi punsi sembi naba yaba mawongda pukchel chawba mioi singda private sponsorship kidamak Child Welfare Committee na approach tawba amadi line sembi ba changi mama mapa leijadraba angang singbu sagai gi mioi singna su khara hena pukchel chawthoklaga angang adugi punsi sembi naba ngamnaba mama mapa singda adopt tawhansi haiki World the Live Train Jisu Institutionalization ngasai Children Home the Thamba Siga Yum the Magi Family Naknaba Mi the Thamba Sponsorship Thamba Adoption the Pi Siga Yang Narakpa Matamda Institute the Children Home the Thamba Si Ayamba cases the harmful Oi Masi Tokada Wuni Haina UN resolution Bawada Mamang Tha the Logi Balere Angangi birthday la Haina Children Home the Donate Taure Adu Taure Ada Taure Aquina Mayama Tari Adu Gi Mahuta Chahiamada Amukak celebrate Tawagi Mahuta Angang
ama thagi lising amamam lising ani pibiraga lairik taman targadi adudagi hena chawba mahi je karino sponsorship adoption the mai onjalaga mama mapa laitaba angang amatta lehengumsi magi asengba mama mapa laigidraga su atopa anauba mama mapa ama phangalaga anauba punsi ma anauba family ama phanganaba aikoi punna honaminaji Research Methodology of Social Sciences and Humanities haiba lamda chayola machupna chathagadaba national level workshop among asidagi chathaba hokre afaba mahairoi sing puthoke hairabadi oza khudingmak research oriented oiba changni haina workshop hodokpagi thoram adu da saruk yakhiba University and Higher Education Department ke Joint Director L Iboyaimana phongdokre thoram CNG College Research Forum Amadi Directorate of University and Higher Education Punna Kusam Naduna Lamfelda Laiba NG College da Panthokpa Haukibani. I request all the teachers, especially the younger generation teachers, to do more research on the field of your own specialization or certain other areas also. And I would like to approach the teachers to do interdisciplinary research system so that we could use our brain for the betterment of tomorrow's society. Republic Day gi mangoi na lokhat pa Jackson Thaurang ke manung channa ngasi su Thobal District Commando gi team amana salungphang mayai laikai da yum changduna thi humba gi thabak chathakre Thobal gi additional SP operation Soibam Sachita Nandana Luchingba Nupi Police amati Hairok Police Station ki personnel sing yauba Thobal Commando gi apunba team aduna thi humba gi thabak adu ngachi ayu pung 3 ga minute nifuga manga dagi 3 ka minute nifuga manga fawba chathakibani thi humba adu da mafam adu gi yum chamaga kun gi mioi Chahum ki verification chathakibaga loinana masagi saktak che sudaba mioi ahum fagatkibaga loinana makhatana wahang pahong chathanabagi damak Hairok Police Station da sinakre hairi Works Minister T.S. Bishojitna Lamdam Asida Ahongba Amadi Chawkhatpa Purake Hairabadi Tangdu Laitana Leiba Mathautai Haina Fongdokre Moregi Sunrise Playground da Ngarang Tamil Singhi Khwaidagi Chawba Kumhai Pongal Celebration 2020 ki Thauramda Wafam Asi Fongdokibani Thauram Aduda Minister Bishojitna Lamdam Asida Haujikti Ban Blocket Laitabanina Chawkhat Maikai Lomda Changsilakle Lamdam Asida Lairiba Mioi Pumnamakna ILP ki Matangda Karishu Pakhatningai Oidi Haiki Thoramadu da Saruk Yakiba Youth Affairs and Sports ki Minister Oiriba Letpau Haukipna More Town Asi Purupumna Magna Taba Mini India Amani Kumai Asina Kunda Minariba Purup Singi Marakta Amata Oibege Wakalol Purakpa Oireshanu Haiki Kumai Adugi Sharuk Ama Oina Purup Kayagi Naki Oiba Zagoi Kayasu Pangtoki Twice the break amalauzage break ki matungda moijing awang laikai dagi mioi ama drug smuggling da sizinaram gani haina chingnaba che chang sudaba alto car amaka konana faki bagi pau amati Manipur masong malem gi tongan ba i pau sing puduna lakchege impact news bu mideng taduna lebiu mayam bu amuka na taram oxyri bulletin asige makhata ba pau miam da pizari Thobal District Police Commando gi team amana ngarang numit yungba matung pung taraga nithoi makhairom taba matamda moijing awang laikai dagi Muhammad Rasid Ali chahi kuntraga nithoi apokpa Muhammad Kheruddin kauba mioi ama drug smuggling da sizinaram gani haina chingnaba che chang sudaba aljokar amaga konana fare Makhatana wahang pahong chathabada Muhammad Rasid Ali na phongdorakpagi matung ina gari huran ba heroin brown sugar sungbada sizinaba chemical sing puthok pushin tawba yauna aina yadaba thabakaya chathabada saru yabani haiba mahaki mayamba Muhammad Abbas Ahmad alias Masatana chahi kuntraga manga amadi Lilong Leihau Khong Leinung Hotel dagi Muhammad Imran chahi kunganipan apokpa Muhammad Jauddin Amasung Yairipok Kekru Makha Laikai dagi Muhammad Firoz Khan chahi kuntraga mapan apokpa Muhammad Jizur Rahman gi mamingshu mahakna phongdorakhi tungda brown sugar sungbada sizinaba chemical kayaga konana tangjeng dagi Muhammad Abbas Ahmad amadi Yairipok Lamkhai dagi Muhammad Firoz Khan su fare hari loinana makoi sing asige mathakta Thobal Police na case ama register tawkhre hari Imphal East District ki Khairgaon area da narcotic cells Imphal East ki team amana nupi amadagi WY tablet lishing amaga chamnga heroin brown sugar
gram kunganithoi phagat pangamle hairi ngarang nungthil pung aniga minute taraga mangarom chatpa matamda Imphal East ki additional SP operation TS Krishna Tombi ke meeting makhada narcotic cell Imphal East ki team amana Khergaon area da patrolling taringai da chingnaningai oiba mawongda nupi ama chenkhibadagi nupi adubu tanaduna faraga nupi constable singna check tawrubada potlam sing adu fagalakkibani hairi paraba nupi aduna Khergaon dagi Savita Elias Ibem chahi kuntra apokpa Muhammad Javarni Paraba mioi adu potlam sing adu ka konana Porompat police station da sinakre hairi Akhoi khungang haina mingthon ba short film amang ngarang release tawkhre harau roda pangthokhiba thauram aduda khundrakpam gram panchayat ki jila parishad member thangjam angobi harau ro takhel gram panchayat ki Pradhan Laishangthem Kulachandra Khundrakpam Gram Panchayat ki Pradhan A Ibochau Waiton Gram Panchayat ki Pradhan P Surbala amadi PhD Imphal East ki Executive Engineer Rameshwar Yauna Mioi Kayana Sarukyaki PhD Imphal East ki meeting makhada orbit na direction P tuna puthokliba short film asi maruoina Rural Water Scheme Community Sanitation Tarutanana leibaki kanaba loinana Village Committee Ishing Ningthina Sizinaba Lauba Thaudangi matangda utpani hairi Laikai khudingmak siuma matau si tamaga koi Manipur da lairiba nagarik khudingmak na masa masa gi yumda ising tanaba honaba gi responsible daita se sarkar khakta department khakta tainabi dana ngasi harau ro khungangi gi village committee na lauriba role committee si thawai haksang yauna haitare kaidang soiba da department da lakpa department ga tanar ga dum tawwa toilet saraga so moina masana moida dum piba awara pa leiraga su tanabi dana khoi gi yamna thobada Manipur pumada sigumba system ji leinanaba adui wakhalon da hairiba film si puthokse Major Chongthamia Laikhidabagi Chamaga Taraga Nithoi Shuba Ningsing Thauramga Mari Lainana Major Chongthamia gi mingda library ama amasung Takhel Thangta Academy amasu Tripura ki Konung Agartala gi manung chana laiba Kamal Ghat Santipara Manipuri Parada Hangdokre Apunba Thauramasi Justice Committee on Anglo Manipur War 1891 Martyrs and Freedom Fighter Kanglaipak Manipur Nastinduna Pangthokibani Thauramatuda Tripura Tinong Bhamutia Constituency ki MLA Krishna Das World Thangta Federation ki President S Prem Kumar amasung Justice Committee 1891 ki Vice Chairman KS Singkhai Luwang Yauna mafam adugi mioi kaya Manipur gi maruoiba CSO Imalu Lupsing amasung tongan ba mahairoi lupsingi mihut singna sarukyaki thauram adugi sharuk ama oina thangta yauna Manipur gi tongan ba makhal makha kayagi cultural program sing utkhi Hauzik Zathariba Hero I League ki ngarang sanakiba league match ta Kerala Gokulam na East Bengal Bupanjil ahum amada maithiba pikre West Bengal gi Kalyani Stadium da sanakiba match atuda Kerala Gokulam gi Panjil Singh adu Henry Keshika Marty Kripi amadi Marcus Joseph na match ki kunmathoi 45+1 amadi humpuga manga suba minata chankhibani aduga East Bengal ki amatangairaba Panjil aduna Kasim Aidara na match ki kungatare suba minata chankhibani ligasigi mathangi match lakliba nongmaijing numita Mohan Bagan amadi East Bengal anina lamba taunaragani Hauzik Sathariba Indian Super League ISL 2019-20 gi ngasi sanakataba league match ta Chennai FC amadi North East United anina lamba thengnaragani haiba match asi ngasi numidang pung 8 makhai taba matamda Chennai gi Jawaharlal Nehru Stadium da sanagani Legacy gi ngarang sanakiba league match ta Odisha na Hyderabad FC bu Panjil ani amada maithiba pikre Hyderabad FC gi GMC Balayoji Athletics Stadium da sanakiba match aduda Odisha ki Panjil adu Eridene Santana na match ki taraga manga amadi 45+4 chatpa matamda chankhibani aduga Hyderabad ki amatangairaba Panjil aduna Marcelin Hona match ki ahanba minata chankhibani Araba the bulletin asigi headlines amuhana miyam da thamjage
Manipur Assembly Election 2017 की result लाउथोकपदा पाथ्रो Assembly Constituency की ओइने नियम लान की हाइबगी मातांगदा मरी लेनबा सिंगना मागी witness amadi che jang si tikhalaknaba Manipur High Court na khanghalak haina NEITP na phongdorakli amasung sponsorship amadi adoption da pukning thawkatuna lamdam asida mama mapa leitaba angang amata leihandana ba hotna si haina Social Welfare Department ki Director Ngangop Utamna phongdokri